ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ UKNAꯒꯤ ꯀꯦꯗꯔ ꯑꯍꯨꯝ ꯐꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯋꯥꯐꯝꯁꯤ ꯐꯥꯔꯕ ꯀꯦꯗꯔ ꯑꯍꯨꯝꯁꯦ ꯆꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯂꯩꯉꯥꯛꯅ ꯄꯤꯕ ꯉꯝꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡꯅ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯇꯨꯅ ꯑꯀꯥꯏꯕ ꯂꯥꯛꯇꯅꯕ ꯑꯍꯨꯝ ꯑꯁꯦ ꯐꯥꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯗꯨꯅꯤ ꯄꯥꯕꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯀꯔꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯩ ꯉꯥꯏ ꯄꯟꯖꯈꯤꯕꯗꯣ ꯉꯔꯥꯡ ꯇꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯀꯤ ꯊꯣꯛꯄ ꯍꯦꯛ ꯂꯣꯏꯈꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯩ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯩ ꯀꯥꯎꯟꯇꯔ ꯑꯦꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯩ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ UK ꯀꯥꯡꯕꯨꯒꯤꯗꯣ ꯑꯦꯟꯒꯤ ꯃꯣꯏ ꯃꯔꯤ ꯐꯥꯔꯦ ꯍꯥꯏꯕꯅꯤꯗ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯐꯥꯕꯔꯦ ꯍꯥꯏꯕꯗꯨꯅ ꯉꯍꯥꯟꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯥꯜꯍꯧꯕꯁꯤꯡ ꯐꯥꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤ ꯐꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯏꯁꯄꯣꯛꯁ ꯄꯥꯔꯁꯟꯁꯤꯡꯁꯤꯅ ꯊꯣꯛꯑꯀꯥꯟꯗ ꯄ꯭ꯔꯦꯁ ꯃꯤꯠꯀꯁꯤ ꯀꯧꯅꯗꯦꯕ ꯑꯩꯈꯣꯏꯁꯨ ꯆꯍꯤ 95ꯅꯤꯀꯣ ꯑꯩꯈꯣꯏ ꯄꯥꯎꯆꯦꯒꯤꯗ ꯈꯣꯡꯗꯥ ꯂꯩꯖꯔꯛꯏꯁꯦ ꯃꯅꯤꯄꯨꯔꯤ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜꯗꯒꯤ ꯐꯖꯅ ꯊꯣꯛꯂꯛꯏ ꯁꯤ ꯐꯥꯔꯦ ꯁꯤ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯃꯇꯥꯡ ꯆꯥ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯃꯊꯧꯅꯦꯕ ꯑꯗꯨ ꯍꯦꯛꯇ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏ ꯇꯣꯡꯂꯥꯎꯕꯤꯒꯤ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯁꯤ ꯊꯣꯛꯄ ꯃꯌꯥꯝꯁꯤꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯔꯤ ꯁꯥꯁꯟ ꯂꯩꯔꯤ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕꯗꯨꯅ ꯑꯗꯨꯒꯤ ꯃꯗꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯊꯣꯛꯀꯗꯕ ꯆꯦꯔꯣꯟ ꯀꯩꯒꯤ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ BJPꯒꯤ ꯏꯁꯄꯣꯛꯁ ꯄꯥꯔꯁꯟ ꯀꯣ MLA ꯑꯅꯤꯅ ꯊꯣꯛꯂꯀꯥꯟꯗ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯈꯠꯂꯛꯑꯕꯅꯦꯕ ꯑꯗꯩꯗ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯕ ꯃꯇꯝꯗꯨꯗꯗꯤ ꯄꯥꯎꯃꯤꯁꯤꯅ ꯃꯥꯅ ꯍꯥꯏꯔ ꯄꯥꯎꯃꯤꯅ ꯏꯔꯤꯕꯗꯨ ꯑꯗꯨ ꯃꯤꯌꯥꯝꯗꯨ ꯐꯣꯡꯗꯣꯛ ꯈꯪꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯀꯅꯥꯅꯣ ꯍ꯭ꯋꯥꯏ ꯀꯩꯅꯣ ꯀꯅꯥꯅꯣ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯐꯥꯔꯦ ꯍꯥꯏꯔꯤꯕ UKNAꯒꯤ ꯑꯍꯨꯝꯗꯣ ꯁꯤꯚꯤꯜ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯊꯥꯒꯠꯂꯛꯑꯦ ꯃꯣꯏ ꯑꯍꯨꯝꯗꯣ ꯃꯣꯏꯗꯤ AK-47 ꯐꯪꯉꯦ ꯑꯗꯨ ꯐꯪꯉꯦ ꯊꯥꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯨ ꯐꯥꯔꯤꯕ ꯑꯍꯨꯝꯗꯣ ꯇꯣꯡꯂꯥꯎꯕꯤꯒꯤ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯇꯦꯔꯣꯔꯤꯁꯀꯤ ꯃꯤꯍꯥꯠꯇꯨꯗ ꯆꯞ ꯆꯥꯅ ꯆꯦꯟꯅꯔꯦ ꯍꯥꯏꯕꯁꯤ ꯄꯥꯎꯃꯤꯁꯤꯅ ꯈꯪꯉꯕ꯭ꯔꯥꯅ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯍꯥꯏꯒꯤ ꯃꯣꯏꯒꯤ ꯏꯁꯄꯣꯛꯁ ꯄꯥꯔꯁꯟꯁꯤꯡꯗꯨꯅ ꯃꯗꯨ ꯄꯨꯂꯤꯁꯀꯤ ꯃꯊꯧꯅꯤ ꯄꯨꯂꯤꯁꯅ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯒꯤꯗꯤ ꯍꯥꯏꯅ ꯂꯩꯔꯒ ꯆꯠꯂꯦꯕ ꯑꯗꯨ ꯄꯥꯎꯗꯨ ꯑꯩꯈꯣꯏꯅ ꯏꯕ ꯄꯥꯎꯃꯤꯅ ꯀꯔꯤꯒꯨꯝꯕ ꯄꯥꯎꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯄꯥꯎꯅ ꯏꯕ ꯇꯥꯔꯗꯤ ꯃꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯇꯣꯛꯑꯦ ꯇꯧꯔꯒ ꯐꯥꯔꯒ FIR ꯆꯠꯂꯒ ꯑꯩꯅ ꯊꯕꯛ ꯂꯧꯊꯣꯛꯀꯦ ꯍꯣꯠꯅꯩꯌꯦꯕ ꯑꯗꯨ ꯃꯣꯏ ꯉꯔꯥꯡ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯄꯥꯎ UKNA ꯐꯥꯔꯤꯕ UKNA ꯐꯥꯔꯤꯕꯗꯨ ꯇꯣꯡꯂꯥꯎꯕꯤ ꯆꯦꯟꯅꯕꯁꯨ ꯈꯪꯗꯕ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗ ꯄꯥꯎꯗꯨ ꯇꯧꯔꯒ ꯍꯦꯛꯇ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯕꯗꯨꯕꯨ ꯆꯨꯝꯕ꯭ꯔꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯁꯤꯡꯅ ꯑꯗꯨ ꯇꯧꯕ ꯂꯥꯜꯂꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤꯑꯅ ꯑꯦꯛꯁꯟ ꯂꯧꯒꯅꯤꯅꯦ ꯑꯗꯣ ꯃꯣꯏꯅ ꯌꯨꯝꯐꯝ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤꯗꯨꯒꯤꯗꯤ ꯍꯦꯛꯇ ꯃꯣꯏꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯔꯒ ꯃꯌꯥꯝ ꯃꯥꯡꯗ ꯂꯩꯉꯥꯛꯁꯤ ꯂꯩꯔꯤꯍꯦ ꯉꯔꯥꯡ ꯀꯛꯐꯥꯏꯔꯝꯃꯒ ꯉꯥꯏꯍꯥꯛ ꯅꯣꯡꯉꯥꯟꯕ ꯇꯧꯕꯗ ꯃꯣꯏ ꯍꯨꯝ ꯐꯥꯔꯦ ꯍꯥꯏ ꯑꯗꯨꯗꯤ ꯑꯐꯕ ꯂꯩꯉꯥꯛꯅꯤꯍꯦ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯔꯣꯝꯗ ꯂꯥꯟ ꯎꯍꯟꯅꯕ ꯃꯅꯥ ꯂꯧꯅ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯍꯪꯉꯦꯕ ꯑꯗꯨꯅꯗꯤ ꯐꯥꯔꯤꯕ UKNA ꯑꯍꯨꯝꯗꯣ ꯆꯞ ꯆꯥꯅ ꯇꯣꯡꯂꯥꯎꯕꯤꯗꯨꯗꯒꯤ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯦ ꯃꯗꯨ ꯈꯨꯗꯝ ꯆꯥꯗꯝ ꯁꯤꯅꯤ ꯑꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯈꯪꯍꯟꯖꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁꯛꯇꯤ ꯑꯗꯨꯒꯤ ꯑꯁꯦꯡꯕꯗꯨ ꯂꯩꯔꯀꯥꯟꯗ ꯃꯤꯌꯥꯝꯗ ꯑꯁꯦꯡꯕ ꯄꯥꯎ ꯊꯝꯅꯕ ꯇꯧꯕꯤꯌꯣꯕ ꯑꯗꯨꯗ ꯃꯤꯌꯥꯝꯗ ꯄꯥꯎꯃꯤꯁꯤꯅ ꯍꯪꯖꯤꯜꯂꯀꯥꯟꯗ ꯍꯨꯔꯨ ꯂꯩ ꯈꯥꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯄꯣꯛꯁ ꯄꯥꯔꯁꯟ ꯏꯕꯣꯝꯆꯥꯗꯣ MLA ꯏꯕꯣꯝꯆꯥꯗꯣ ꯍꯨꯔꯨ ꯂꯩ ꯆꯦꯜꯂꯦ ꯇꯧꯋꯦ ꯍꯪꯉꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯨ ꯇꯧꯕꯤꯒꯅꯣꯕ ꯑꯩ ꯍꯥꯏꯁꯦ ꯄꯥꯎꯃꯤꯁꯤꯅ ꯂꯥꯜꯂ ꯄꯥꯎ ꯏꯔꯒꯗꯤ ꯃꯣꯏ ꯐꯥꯒꯦ ꯍꯥꯏꯅꯦꯕ ꯁꯤ ꯇꯧꯒꯦ ꯍꯥꯏꯅꯦꯕ ꯐ꯭रीडम ऑफ एक्सप्रेस फ्रीडम ऑफ स्पीच लेनिको हाइजे अदुबान तौबिगनोबा अदुना लेंगाकने मनासु लौबिगे हारगने असेंबा चुंबा थबक फजन तौबिरगा मना लौबियु मना लौद्रगी लौनो बोनदर खुदा अदुम मयम पिरानी अदुगा तना अखोगी तसेंना तौबसु मना थबक ला तौदबरा हाइबे खंगदबदा पौमिगी मिफंग फमगना मना स्पो पर्सन गा थोगा तौबसे क्या तौदे मी फारे को मनपुर पुलिस की मथौने कंट्रोल रूम यम फै मनपुर पुलिस की है इम्फाल वेस्ट की SP ईस्ट को मैं फजन लोइदौर गाखुर होदरी मुदौरी को फैयेबको अदु मोइगी मफम लेबा अदुगी मोइगी रुन थोकदबनेबा अदु नतना कोइगी हेक्ता फारे तौरे हाइरगादा BJP की स्पोक्स पर्सन ना पौबीगी मिफम कौरगा पाउदु स्टोई हाइबा पाउदु क्याम चुम्बिरगे अदु तसेर तोंलोबी चेनबरे हाइबा खंबी बरागना मदुदि खंगदे अदु पुलिस ना मरी लेना हाइगदबने हाइथै चेनबा सी तौबिगनो सबाय तौबा होनदि अदु मयामने मिगी लोट उरेदना ngan मोइनो ngangiba meyam khumba meyam du social media ra thak lo ure na pau meyam du ko aduna moibu meyam kari wona khalam ga ha du adu kadang khabiu ka doge par patra so honorable hai kaujari ne ba honorable lo maker hai ri ne ba adu pun mak du ai se kana no ai se kari wona kauri ai se mong kari no hai ga na to bi yo ba aduna meyam di hajil la ga ya ga ne hai da sale hai ba da ba chapi gnu to bi gnu asik ba chum ba da le ba nga piu thabak to biu ai nào tất cả hai trường giảm cho hai ta linh rồi lấy bác ngáp bao mà tầm đó à coi miam giàu view sinh hoạt tụi giàu view ha umang giàu view uche quay giàu view lấy bác cái đó là miam giàu đó là coi lấy bác chỉ để lấy bên đó tiền
싱파 투레나 레데나 시 야우더기 야로이고 뭐 아주리나 아주 야로 시리 아주 도비우 아니 매암세 가 하자게 매암세 미는 망강바 파타 호지고 가르페스고 군도금는데 매암세 노부 못 비르가데 타갈라가 노부 에멜레 로메컷 오헬이니고 아들 매암세 매암 펀 바동 꾸지막다 보 타옥 도게 아코이 레이나 매암세 람자 사라 강공사이바 오헬로이 하이바 아두나 그 सरकार 레이디 사설 레이디 하이바도 짭짭다 그 다게 하르가데 미리터리 크랩 다울 도드나 바로 내가 꿈비컵 토건드나 머니푸르 투가이라고 혼내봐 맨 우리 그딩 봉또 갑자기 미친 매암 하더라 람미팅이 봐 대루르 싱세 파도게 아이디어 타고 빨갛게 하도 따책 웃방은 비워 아주 저기 까림도 하여 ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯇꯪꯒ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯆꯣꯡ ꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ